ngasi numida waram phongkhiba tuwan tuwan ba Manipuri sifongsing amasum thokhiba thawdo wathok singdagi maroi bi ipaw sing myamla thamjari hanbada kanglaipa ki maira dagi lakusaraga Manipur amasum Myanmar ga lonaba lamgi asingba ngamkhai khangdringaida Bharat lengana kilometer samagi mathakta border fencing khanaba thabak paikhat pawkhre matam sangna Bharat lengakna Myanmar amasum Manipur ani ga lonaba ngamkhai ki asingba saruk khangnaba hotnadabaga loinana border fencing khadana leirakhiba matung kilometer kunthra fencing tawri haina phongdokraba matung makhatana kilometer samagi mathakta fencing tawnaba thabak paikhat pa hore hari hiramasiga mari leina marfuga mari suba road construction company BRTF GREF official commanding AE Paratek Sasana Mari Lenava District Administration some security force Aiva Sirol Pidro Hankre Headquarter Tara Sector Assam Rifles SP Kamzong some DC Kamzong the Taba Sirola Magima Tungina Indo Myanmar border ki Manipur ga taina basaruki DRPCM na Mari Lenava authority the Hankre Masigi Manungsana Manipur ki Kamzong district ka taina ba all border pillar number 6 tagi border pillar number 110 phawgi kilometer 20.25 district asima ka taina ba border pillar number 110 dagi border pillar 115 phawgi kilometer 26.10 amasum border pillar number 116 dagi border pillar number 124 phawgi kilometer 30.30 loinana Urkhul district ka taina ba border pillar 124 dagi border pillar 125 phawgi kilometer 23.20 amasum border pillar number 125 tagi 130 phawgi kilometer 31.50 gi saruk singi detailed project report DPRCM lagani haidi hairi thabak singa sigi damak drone survey amasum data collection gi teams hokhiba October 15 gi hoduna all border pillar number 6 tagi border pillar number 110 phawgi sarukta jatunu yengsin ba hokri haidi maram aduna athuba matamna thaba solution na ba border area da satliba survey team asida security yauna mathau daba mating pangbiu haina sirol sida phali panba yabadi Indo Myanmar border the free movement regime FMR sanahan khidriba matung border fencing mapung phana tawnaba panam thamli haina sentana phongdokhi barekre adumainama naga amasum kuki gi lukkyana border fencing khabagi thabak satharak pasi yaningdaba phongdokku suleikhrabani atopa pawmana senapati gi mayang khangla semgaliba IIT amadi multi level parking kumang saukshina semga sagatpagi thabak pakhali CM Biren Manipur ki Senapati district ki mayang khang sagaliba IIT amadi multi levels parking facility asina state sarkar na Manipur sing ki lamdam singda sakot thorang ki thabak pakhana ba honabada ehen mamiyeng thamle habadu mayek singa takli haina Chief Minister N Biren social media ra thagalak post amada hari social media ra thagalak post amagi makhatana hairibadi mayang khang sagalak liba IIT asida malem gi thakta mahima sing tamhanduna lamdam asigi naha sing khudong saba piba ngamlagani masigi sumatha state asida ihan hanbu oina multi facility parking asina state asigi infrastructure amadi sathok sinda khudong saba pina bigi pannam su thamli lengana pakhalak liba project anima kumang saukshina semga sagatpigi thabak sangsili masina state lengana Manipur gi singi lamdam da su miyeng thamduna sakot thorang gi thabak sing paikhatli haibadu mayek sengna takli amaram nangasi Union Home Minister Amit Shah gi mapok numika mari lainana CM na social media ra thagalak post amada yepa pausal pirakli yepa pausal asina makha taribadi lewa asigi amata oibigi wakhalona madi Manipur da santi oina thamna bhona bada Union Home Minister na thawai yauna hotna riba madi lauriba thaudang singa si thaganingai ni state asida thoklibi irang sibu thamoi sena Union Home Minister Amit Shah na yengshina na hotna riba sibu su Manipur miyamna thagatpam thoi hana se phongdorakli atop pawmana CM Biren Imphal da halakli Manipur ki Chief Minister N Biren nahan makai Delhi de leirava adu ngasi nungtil pung anita ba matam Imphal thunglakre Chief Minister na tonglakhiba flight aduda lamlai AC ki MLA khongwatabam ibom samadi pasri kendra ki MLA sapam kunjakeshwar allies ke basu loina rakhi Imphal airport Chief Minister halakpa ngaiduna leina kiba pawmi sing Chief Minister na wafam mata phongdoram khidi adomaina mak center ki lusing singi pokta matu ina ngasi nongmani gi manung BJP gi laingak ta yaoriba MLA sing Chief Minister na kauraktuna apun bigoiba mifam ama pangtok yana le haina pauksi sina thajabi aba mafam digi phangba paw gi source asina haidi
पाउगी सोर्स असना मखाता ना हाय हाउजिक लमदम असिदा इरांग असना मरम ओइरगा बीजेपी की ओइना MLA मिनिस्टर सिंगी मरकता पेना दबखर लैनबगुम तौरिबसी अथुबगी मतमना तसिननबा मदि थोकलि बिरांग सि वरिसना पुरनबा होनागदबने हायना सेंटर की लुसिंगबसिंगना पाउताक पिरकपग लोइना CM ना लेंगा असिदा यावरिबा MLA की मिफम अमा अथुब मतमगी मनुना कौरकप याबगी थाजब लैरि हायरि अतोप पावमना रिम्स हॉस्पिटल मसाना अरानब तौब मियोइसिंग सुमथोक्सनब मतम पीरबसु सुमथोक्प ngamdrabadi लेबाक मियामना वरकनब मियामना सिनरगनि UPPK मसाना मसागी असोइब मदि अरानब तौख्रिबसिंग सुमथोक्सनब मदि सेमदोक्सनब क्यारक हाइख्रबसु मनाकनबा वसप थारबसु हुई ममई सुमथोक्प यादबगुम लैदिबसिंग सिगी मथक्ता UPPK na akan mamiyeng sang magoloina masama sa gimaral sing lebak miyam na phongdok poloina lebak miyam na makhoi sing adu gi mathakta wayal sathana ba lupna sinaragani loina maral leba miyoi sing bu kan khatuna thamna bo hona riba sing su khongpham handuk hobuna lup ki maikei digi aroiba tanja pi ri haina UPPK gi assistant publicity secretary nongdamba maitai nu khuyek pi dun thadorak pasirol aman hairakhi Sholosna makata na hai lamdam asigi khwaidigi sauba analeng sing ama oiriba Rims Hospital da UPPK na miyeng thamagaloina aranba toriba miyoising masa masagi ashoiba aranba sing khudombi thinduna somthokna ba madi semdokna ba kyar khana khan khrabasu Rims ki chief account officer Sairem Sarat Singana ngasi phawbad masagi ashoiba aranba sing semdokpa madi somthokpa ngamdana leiriba sima lup amadi lamdam asigi miyam singnabani loina maral langshin mani haina lawruidabegi maram leiti haidi Chief Account Officer Sairem Sarat Singana miyoi kharaga lautungaraga Rims Hospital sathariba thabak thorang singi manungda lamdam asigi lairik laisu hairaba thabak tawjadraba naha kyasu Rims ta thabak hapi ni haiduna Shalyam khomgatpa thikagi thabak singda yauksinba amadi bill thadokpa matamda masagi oina sara kunga mangadagi kunthra phawba sel lawba mari mata sing punsinduna geng khutpu ama semgatuna Rims ta sakwa thorangi thadarpa senpham sing lut tawna bo hona basing sigi mathakta Rims ta attendant mali cook mass attendants driver nurse amadi left technician singba post sing happy gani haiduna hana hospital sida thabak torambi lalambung makhong digi maibam ningol litongbi ongbi Somi Devi Mapuroibu and Johnson na Hairok Part 3 Tongbram Laikai digi nupi amagi kuthangra miyoi kunga mathoi digi lupa yankhagi nuthigilising nifu khongwa lamba sida mapungona siana bigi asobu kudam sing phangla haidi siol sida makhata na hai maibam ningol loitongwam ongbi Somi Devi amadi aranba lambi duda sienari ba sing masagi maral sumthokna ba madi semdokna ba lupki maikei digi khankhrabasu manakanduna leirabadi makhoi bulebak miyamda lupna Kushina ba phirip lawragani maram aduna sayola magi manung na masagi maral sing sumthokna ba madi semdokna ba aroiba matam piri makhoi sing asita natana Rims ta thabak hapi gani haiduna miyam dagi sel khongat pa miyoi kharagi maming amadi laifam lupta laide Rims ki PS oiribi Victoria sukma ki oina geng khutpu ama semgana ba honariba dusu lupnang khangle khudakta khongpam handokna ba honabiyo aduga masagi maral yazakhiba miyoi singasu makhoi makoina lokshiluba senpham sing adu yanakhiba matam adugi matungda sel lokshiluba miyoi sing adu da khushna khigadabani makhata ba wakat lakhandana ba khonagadabani haidi Amaramda lamdam asigi miyamna su asengba madi asumba khangnana Rims Hospital thabak hapige sel piyu haina lakliba geng khutpu singa sidagi lapna laina ba honabiyo Rims ki makok thongbu singa su satharakliba thawong singa sida masaka thoknaba masakan thoknaba honabigi mahutta akan mamiyeng sangduna lokatpham thokpa thabak lokatgadabani hui ngawrugo huibu thirai haiba pawrodu su ningsinggadabani amadi kawroidabani haina su lup asigi sirosina khangalakli atopa pawmana Nupida aranba miyeng yengduna natabali sa satnaba hotnaramba angom amumasa wakhal tankre KCP PWG Nupi oibi singbu masi masalamadi mama masa oina khanba madi yengbagi muhutta aranba miyeng yengduna natabali sa satnaba hotnaramba thawbal athopa makhalai kai hakrang makhong lampakti masagi sai humfuga mapan suraba angom amumasa singa lupna pharaba matungda wakhal tankre haina Kanglaipa Communist Party PWGM's Unification gi PRO singkhai ngan khuyeng pi duna press thadorakpa sirola manahiri sirola sina makhata na hai angom amumusa singa masagi maral yazakhibaga loina mahakpu lupna khubak na phawbu thadana wakhal tahalaba matungda tungi punsida sumthoksana tanja pi duna magi imung munung kusina khragani
ngasi luraba akhoi kangluk mutkibi yabagi phibam laglaba matamsida akhoi isa isagi furup kanjanaba akhoi amat oina manaba khongthang thangminaba madi angamba thawna puthokna dunu hotnaminaba haibasina tangai fadraba thawdang oina mangna tadun leiri haidi seolosina makhatana hai akhoi gi kangluk musilaglaba amadi mitop singi lantheng asidagi kanjanaba akhoi gi khunai asi masak thokna matik leina senggot pasangi matik manga leiba khunai ma semgat pada nupi singi thawdang sauna lobu mathok tai maram aduna nupi oibi singbu awang thakta pukatpa amadi makhoi bu ikai khumnabi baibasi tangai fadi nupi khunai gi tamak imani haiba nungi wan thogadu nupi khudingnasu khangjinbi da kadabani amadi ngakna satpi gadabani hainasu hairakli amaromdana Chief Minister Sindoknaba Cherol Nadda da su Piramle paujal pausi digi BJP na lusingba lenga asigi Chief Minister oiriba nongthobam beren Chief Minister phamdaki lathoknaba lenga asida yaoriba Speaker Minister yaun MLA taraga mapana Prime Minister Narendra Modi da lamai taruk panba Cherol ama pisilamle haina wathok leiribani wathok asigi mara asida lamai taruk panba Cherol adumak Prime Minister Narendra Modi da pisindringai mamangda BJP gi National President oiriba JP Nadda da su Piramle haina National Media News Channels da report tawrakpadagi sarangnaba amuk thokle Chief Minister Sindoknaba Cherol Pisilambada yaoriba Minister amadi MLA singna wafam asigi matangna pau hangbada ningthina khumningdaba amadi losinduna thambaga loinana National Media da phongdokraba pausi Manipur da su pausi amadi electronic media kayada phongdoknabadagi paliba lenga asigi maikeidigi lusingba kharana tokngani haina sandokpa leikrabani BJP gi President aiba Cherol Pisilamle haibasi social media platform viral oirakpada national media channel sing su paw oina yaukrabani makhasa tharak poina paunikol pausi digi topa paw mana center lenga na thajaba thamliba Manipur gi Chief Minister Sakti leba Chief Minister oisi hauzik lengak sibu lengak liba lengak mapu si Chief Minister N Beren oiri lenga sin lebak miyam gi dam khanduna thabak khara tohaningi Chief Minister N Beren singilam khara aini yada popi pambi thari sing yanthat pagaloina forest kilam sing yum kai sajinduna tawning bata tawadu yadi haiduna takhai ba horakpada sing da popi pambi thari ba koki khulai pai singna ikhang khangauduna haukiba me ahum digi mitai miyam da landarak tuna mitai gi yum kai mai thadorak pamadi nongmay amadi bom kap sinduna landarak padi mitai khunja kya lanjenarak tuna relief camp da lainari khwaidagi phibam sokpari Churachandpur khundariba mitegi yum loina mai thadokre mafamdu lampak samana leire amughana mitei sing Churachandpur sangmara pak yagan thajadi miyambu ngakpa amadi miyamgi lanthum ngakpa state lenga ki subject ni aduna lenga sina Manipur miyambu nungai yefana thamba ingta paleba mo ehengadabani masi lenga ki mathawni hauji thokliba kuki singna horakpa lana si loidri adubu nga singarang kuki singna numai kapsilakpa khara pathakre adubu tamang manati aikogi kari makoigi kari lalongno haiba ngamdi Manipur lengak pariba maruoina lengak sigi Chief Minister N Beren center na thajaba thamdi adubu center lenga na thajaba thamdi ba Manipur gi Chief Minister na Manipur gi irang sigi matangda Union Home Minister da taina duna leidi aikogi Chief Minister na Manipur miyambu nungsirabadi India lengak da thoklibi irang sigi matangna marik sumna paudam duna santi leba Manipur amo ehanabigi dama Shakti leba Chief Minister amo ehaninge haba wapam phongdorakli Makasa tharak poina topa form Churachandpur dengue positive case amagani pan sukre Manipur gi Churachandpur district saliba saye sigi January thadagi ngasi phaw dengue positive case masingasi samagani pan sukre dengue gi laina adagi sikhibagi reported laitari hairi dengue case leba mafam sing district malaria department dengue sandokliba kang digi ngaktoknaba thabak thorang kya pekhatuna section hotnari hairi atai khun singa puna tawba yaba amot akai leba mafam singda sengdokpa kang asina marum kokpham oiba yaba mafam sing lehenda ba hona ba leptri hairi district asigi dengue positive oiba na basingi manungda Rankhai road Zenhang lamka amadi tuibongge mafam singda kang singa si tanthokpa amadi hatnaba fogging amadi atai section tharang sing lokhotuna kang na sikpadagi na laina as leitana ba hona ba leptri hainisu paus da report awri Makasa tharak poina paujal pausi edigi to report amana Manipur da lakpa ngamdrabas numi ninigi khongsata PM Russia yaukre sahi ama makhai helaklaba kuki narco terrorist singi tongan lenga ama demand tawduna mitai singa sathariba lana sigi waroisin pranaba Manipur gi miyamna nongta oirabas Manipur da lakpi yu haina khawrang na ngairiba leba sigi Prime Minister Manipur da lakpa ngamdrabasu numi ninigi khongsata ngasi Russia pangkre Russian Federation gi
Kazan Pangtukadoriba Taragataruk Suba BRICS Summit 2024 Saru Yanabagi Dama Laiva Dugi President Vladimir Putin invite Torakodegi Hongsan Kibani. British economist Zin O Niel Gimiyang Makada Hokipi English Singaniga Amagi November Brazil, Russia, India, Amadi Sainabu Lakadori Bukumza, English Singaniga Yankaida, superpower country Ama Oina Siam Nabigi Panamda, BRICS Summit Asi, New Delhi na host Oidunu Kumza, English Singaniga Taragan to the Pangtokrabne. Makasa tarakpo in October kungani thwedi kungom doi pawo pangthok kadriba samina sida malem gi honglakliba military security gi mapangal hena kakadhana bagi matangda lebak singa sigi oiba akupa wari sanana bagi damak Prime Minister Narendra Modi su mifamasi yawo sakibane Manipur kuki singna makoi tongan belenga amatala tuna lepa leitan landarak liba sida super power oidiba India lenga kilusingba Prime Minister nong mata oiraba su laktuna woroisin pibina Manipur leiba tungan belupsing tungan furuki miyoi maruina mitei singna lakpina ba kyarak hana phongdokiba leiraba su ngasi phawbad Manipur gi wap mamata phongdoktuna lakpane su paw sida report tawri